ꯊꯥꯏꯅꯒꯤ ꯃꯇꯝ ꯑꯃꯗ ꯅꯣꯡꯌꯥꯏ ꯀꯧꯕ ꯂꯧ ꯎꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯃꯃꯥ ꯃꯄꯥꯅ ꯉꯟꯅ ꯍꯨꯟꯇꯣꯛꯂꯝꯕꯅ ꯃꯈꯨꯔꯥꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯃꯈꯨꯔꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯛꯏ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯅ ꯅꯣꯡꯌꯥꯏꯕꯨ ꯃꯈꯨꯔꯥꯒꯤ ꯃꯥꯡꯗꯅ ꯂꯨꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯔꯥ ꯂꯩꯇꯕ ꯃꯇꯝꯗꯅ ꯊꯤꯅ ꯐꯨ ꯆꯩꯕꯤꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯇꯧꯍꯟꯕꯤꯔꯝꯃꯤ꯫ "ꯅꯣꯡꯌꯥꯏ, ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯏ?" "ꯏꯟꯗꯣꯝꯆꯥ, ꯑꯩ ꯃꯅꯤꯡꯗ ꯀꯣꯜꯂꯤꯛ ꯐꯦꯡꯉꯨꯕꯅꯤ." "ꯉꯁꯥꯏꯗꯒꯤ ꯀꯣꯜꯂꯤꯛ ꯐꯥꯎꯕ ꯐꯦꯡꯂꯝꯗ꯭ꯔꯕꯗꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯊꯤꯕꯣꯡ ꯇꯞꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯑꯝꯒꯅꯤꯅꯦ." "ꯏꯟꯗꯣꯝꯆꯥ, ꯐꯤ ꯁꯨꯔꯒ ꯏꯃꯨꯡ ꯋꯥꯏ ꯇꯩꯊꯣꯛꯄ ꯂꯣꯏꯔꯒ ꯀꯣꯟ ꯐꯦꯡꯒꯦ ꯇꯧꯕꯅꯤ." "ꯅꯆꯤꯟ ꯊꯤꯒꯅꯨ! ꯅꯪ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯅꯪ ꯉꯁꯤꯗꯤꯅꯦ ꯅꯊꯤꯕꯣꯡꯒ ꯑꯃꯠꯇ ꯄꯤꯖꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯀꯟꯅ ꯀꯟꯅ ꯐꯨꯕꯤꯕ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯦꯜꯂꯒ ꯈꯥꯡꯖꯔꯝꯃꯤ꯫ ꯃꯈꯨꯔꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯌꯥꯏ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯥꯃꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯍꯩ ꯅꯣꯡꯌꯥꯏ, ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯄꯥꯕꯨꯡꯆꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯅꯪꯒꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯏꯅꯦ꯫ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ?" "ꯆꯥꯔꯦ." "ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯅꯪꯗꯤ ꯁꯥꯟꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒꯦ?" "ꯄꯥꯕꯨꯡꯆꯥ, ꯑꯩ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯅ ꯇꯧꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯄꯥꯕꯨꯡꯆꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯁꯤ." "ꯍꯣꯏ ꯄꯥꯕꯨꯡꯆꯥ." ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯪꯕꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯅꯣꯡꯌꯥꯏꯗꯣ ꯑꯩꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤ, ꯆꯥꯅꯤꯡꯉꯝꯃꯔꯣꯏ, ꯃꯥ ꯄꯤꯖꯔꯨꯔꯅꯨ." "ꯑꯁꯪꯕꯤ, ꯉꯁꯥꯏ ꯆꯥꯔꯁꯨ ꯑꯩꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ, ꯅꯪꯒꯤ ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯔꯨꯔꯣ." ꯑꯁꯪꯕꯤꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯃꯈꯨꯔꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯗꯨꯅ ꯂꯩꯕꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯃꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯪꯕꯤꯗꯤ ꯅꯣꯡꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ "ꯅꯣꯡꯌꯥꯏ, ꯅꯪ ꯉꯁꯥꯏꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯔꯕꯗꯨꯗ ꯑꯣꯛꯇ꯭ꯔꯤꯕ꯭ꯔꯣ? ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯅꯪ ꯄꯥꯕꯨꯡꯆꯥ ꯈꯔ ꯄꯤꯖꯔꯣ." "ꯑꯁꯪꯕꯤ, ꯏꯆꯥ ꯑꯁꯤꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯆꯥꯖꯁꯅꯨ, ꯃꯗꯨꯗ ꯅꯪꯅ ꯌꯦꯡꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯉꯥꯡ ꯑꯁꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯕ꯭ꯔꯥ? ꯅꯔꯣꯜ ꯆꯨꯝꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯄꯥꯝ ꯌꯧꯅꯤ." "ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯅꯣꯡꯌꯥꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ? ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯏꯆꯥꯗ ꯄꯤꯖꯗꯅ ꯀꯅꯥꯗ ꯄꯤꯖꯒꯅꯤ? ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯕꯤꯌꯨ." "ꯄꯥꯕꯨꯡꯆꯥ, ꯏꯟꯗꯣꯝꯆꯥꯗ ꯆꯩꯕꯤꯒꯅꯨ, ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯤ꯫ ꯑꯩ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯗꯨꯅ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯅꯤ." ꯁꯥꯃꯨ ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯅꯣꯡꯌꯥꯏꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯥꯃꯨꯅ ꯏꯪꯅ ꯇꯞꯅ ꯑꯁꯪꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ "ꯑꯁꯪꯕꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯅꯣꯡꯌꯥꯏ ꯑꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯏꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯣꯡꯌꯥꯏꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨ꯫ ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯏꯆꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯗꯦ꯫ ꯅꯪꯒꯗꯤ ꯃꯇꯝ ꯑꯌꯥꯝꯕ ꯂꯩꯃꯤꯟꯅꯍꯧꯕꯅꯤꯅ ꯅꯪ ꯏꯆꯥ ꯑꯁꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ." "ꯃꯣꯏ ꯄꯥꯕꯨꯡ, ꯅꯅꯥꯏ ꯅꯨꯄꯤꯁꯨ ꯈꯪꯖꯩ, ꯑꯩꯁꯨ ꯏꯆꯥ ꯅꯣꯡꯌꯥꯏꯕꯨ ꯂꯨꯅ ꯇꯧꯔꯤꯕꯅꯤ." ꯑꯁꯪꯕꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯉꯥꯡꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯟꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯉꯥꯡ ꯁꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯅꯣꯡꯌꯥꯏꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯍꯟꯕꯤꯔꯝꯃꯤ꯫ ꯑꯔꯥꯞꯄ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯥꯒꯤ ꯏꯔꯨꯖꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯀꯌా ꯑꯃꯁꯨ ꯁꯣꯛꯍꯟꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯣꯡꯌꯥꯏꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯏꯁꯤꯡ ꯑꯔꯨꯝꯕ ꯄꯨꯃꯟꯕꯒꯤ ꯇꯠꯄꯅ ꯆꯥꯛ ꯐꯥꯎꯕ ꯂꯧꯈꯠꯄ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯪꯕꯤꯅ ꯍꯨꯏꯗ ꯊꯥꯛꯄ ꯆꯥꯛꯀ ꯃꯥꯟꯅꯅ ꯂꯥꯗ ꯍꯥꯞꯇꯨꯅ ꯏꯟꯁꯥꯡ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯥꯛ ꯈꯔ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯏꯟꯖꯥꯡ ꯈꯤꯇ ꯍꯥꯞꯄꯤꯌꯨ." "ꯀꯩꯒꯤ ꯏꯟꯖꯥꯡꯅꯣ? ꯏꯟꯖꯥꯡ ꯑꯝꯇ ꯂꯩꯇꯦ, ꯄꯤꯔꯤꯕ ꯆꯥꯛꯇꯨ ꯆꯥꯎ." ꯅꯣꯡꯌꯥꯏ ꯃꯗꯣꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅ ꯆꯥꯛ ꯃꯊꯟꯇ ꯆꯥꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯕꯨꯛ ꯂꯥꯝꯂꯕ ꯅꯣꯡꯌꯥꯏꯅ ꯃꯈꯨꯠꯇꯤ ꯁꯣꯛꯄꯅ ꯆꯥꯛ ꯑꯗꯨ ꯄꯥꯏꯕ ꯉꯝꯖꯔꯝꯗꯦ꯫ ꯅꯥꯔꯕꯁꯨ ꯅꯥꯅ ꯆꯥꯛ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯈꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯥꯕꯨ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯆꯥꯛ ꯏꯟꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯆꯥꯗꯅ ꯑꯁꯪꯕꯤꯅ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯌꯥꯏꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯐꯥꯎꯕꯗ ꯑꯁꯪꯕꯤꯅ ꯑꯣꯠꯄ ꯇꯣꯛꯇ꯭ꯔꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯂꯒ ꯁꯟ ꯁꯦꯟꯕ ꯑꯃꯨꯛ ꯆꯠꯍꯜꯂꯤ, ꯑꯗꯨꯒ ꯃꯤꯒꯤ ꯂꯧ ꯁꯨꯕ ꯁꯤꯡ ꯆꯟꯕ ꯀꯌా ꯑꯃ ꯁꯨꯍꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯂꯝꯗꯦ꯫
ꯅꯣꯡꯌꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯁꯨꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯪꯕꯤꯒꯤ ꯏꯃꯨꯡ ꯅꯣꯡꯌꯥꯏꯅ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯧꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯐꯥꯎꯕꯗ ꯑꯁꯪꯕꯤꯅ ꯅꯣꯡꯌꯥꯏꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯕꯤꯔꯝꯗꯦ꯫ ꯁꯥꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯝꯆꯠ ꯑꯁꯤ ꯈꯪꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯊꯕꯛ ꯑꯀꯟꯕ ꯁꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯑꯗꯨ ꯆꯍꯤ ꯈꯔ ꯌꯥꯝꯁꯤꯜꯂꯛꯄꯗ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯪꯕꯤꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯪꯕꯤ, ꯅꯣꯡꯌꯥꯏꯗꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯥꯛ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥ ꯂꯥꯛꯂꯒꯅꯤ, ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯑꯣ, ꯉꯝꯖꯗ꯭ꯔꯦ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯤꯇꯣꯞꯀꯤ ꯃꯆꯥꯕꯨ ꯑꯁꯨꯝ ꯃꯊꯤꯕꯣꯡ ꯊꯥꯛꯑꯒ, ꯅꯠꯇꯦ, ꯅꯔꯜꯗꯤ ꯂꯩꯇꯅ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯤꯕꯅꯣ? ꯑꯁꯪꯕꯤ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯅꯪꯒꯤ ꯅꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯥꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯤꯔꯤꯕꯅꯤ꯫ ꯃꯥꯅ ꯊꯥꯛꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯥꯛꯇꯨꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯅꯤ? ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯕꯨ ꯊꯥꯛꯅꯅꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯤꯅꯦ, ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ꯫ ꯍꯩ, ꯑꯁꯪꯕꯤ, ꯅꯪꯅ ꯏꯆꯥ ꯅꯣꯡꯌꯥꯏꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯀꯦꯁꯨ ꯆꯠꯈꯣ꯫ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯋꯥꯠꯇꯦ꯫ ꯍꯅꯨꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯋꯥꯅ ꯏꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯑꯃꯨꯖꯥꯎꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦ꯫ ꯑꯁꯪꯕꯤ, ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯅꯄꯨꯔꯣꯏꯕ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯗ꯭ꯔꯕꯤ ꯅꯪꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯒꯦꯔꯥ ꯄꯥꯜꯂꯣꯏꯔꯥ, ꯅꯪꯅ ꯊꯣꯛꯄ ꯅꯌꯨꯝꯗ ꯆꯠꯇꯨꯅ ꯇꯧꯔꯨꯆꯣ꯫ ꯃꯐꯝ ꯑꯁꯦ ꯅꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯤ ꯅꯪꯒꯤ ꯅꯌꯨꯝ ꯅꯠꯇꯦ꯫ ꯏꯆꯦ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯊꯨꯅ ꯁꯤꯅꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯌꯨ꯫ ꯑꯁꯪꯕꯤ, ꯁꯥꯃꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯅꯦ? ꯑꯗꯨꯛ ꯌꯥꯝꯅ ꯐꯕ ꯏꯅꯥꯎ ꯑꯗꯨꯅ꯫ ꯏꯆꯦ, ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯂꯩꯗꯣꯏꯅꯣ? ꯃꯆꯥꯁꯨ ꯅꯠꯇꯕ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯃ ꯌꯣꯛꯁꯤꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯦ꯫ ꯏꯆꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯑꯗꯨꯗ ꯄꯤꯕꯤꯌꯨ꯫ ꯑꯁꯪꯕꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦꯍꯦ꯫ ꯏꯆꯦ, ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯂꯥꯛꯏꯕꯁꯦ꯫ ꯏꯆꯦꯅ ꯊꯕꯛ ꯑꯁꯦ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯃꯤ ꯑꯃꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯑꯇꯣꯞꯄꯅ ꯁꯦꯜ ꯂꯧꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦꯅ ꯐꯪꯍꯧꯕꯅ ꯐꯩ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯉꯝꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯪꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯤꯡꯒꯠꯈ꯭ꯔꯦ꯫ ꯏꯆꯦꯅ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯦꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗꯕꯨ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯦꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ꯫ ꯂꯧꯊꯣꯔꯛꯈꯤꯒꯦ꯫ ꯑꯗꯣ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯉꯤꯀꯣ꯫ ꯏꯆꯦꯅ ꯑꯄꯥꯝꯕ ꯀꯌꯥꯅꯣ? ꯑꯩ ꯄꯤꯒꯦ꯫ ꯍꯤꯗꯥꯛ ꯑꯗꯨꯗ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯆꯤꯒꯣꯡꯂꯩꯅ ꯏꯃꯨꯡꯗꯒꯤ ꯂꯥꯗ ꯌꯣꯝꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦꯁꯦ, ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯅꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯇ ꯆꯥꯏꯗꯨꯅ ꯄꯤꯖꯧ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯅꯥꯔꯒ ꯁꯤꯔꯗꯕꯅꯤ꯫ ꯏꯆꯦ, ꯑꯃꯨꯛꯇꯪ ꯆꯥꯕꯗ ꯁꯤꯒꯗꯕ ꯍꯤꯗꯥꯛ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯑꯩ ꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯇꯜꯂꯤ꯫ ꯑꯁꯪꯕꯤ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ꯫ ꯅꯪꯅ ꯍꯤꯗꯥꯛ ꯑꯀꯟꯕꯗꯣ ꯊꯥꯔꯨꯔꯕꯗꯤ ꯅꯣꯡꯃꯗ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯕ꯫ ꯍꯩꯃꯥ, ꯍꯣꯏꯅꯦ ꯏꯆꯦ, ꯏꯆꯦꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯟꯗꯤ ꯇꯜꯂꯤꯗ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯗꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯥꯎꯕꯗꯤꯅꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯧꯔꯨꯔꯣ꯫ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯋꯥꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯇꯥꯕ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯇꯧꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯗꯨꯅ ꯁꯥꯃꯨꯕꯨ ꯊꯨꯅ ꯁꯤꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯥꯛ ꯊꯣꯡꯒꯠꯇꯨꯅ ꯁꯥꯃꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯪꯕꯤꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯣꯡꯌꯥꯏꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯌꯥꯏ, ꯏꯟꯗꯣꯝꯆꯥꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕꯤꯔꯒꯦ꯫ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯖꯔꯨꯔꯣ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯟꯗꯣꯝꯆꯥꯅ ꯑꯗꯨꯝ ꯊꯣꯡꯉꯗꯣꯏꯅꯤ꯫ ꯑꯁꯪꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯑꯗꯨ ꯉꯛꯆꯔꯝꯃꯤ꯫ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯍꯥꯞꯇꯨꯅ ꯄꯤꯖꯕ ꯑꯁꯤꯅ ꯁꯥꯃꯨꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯑꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯇꯨꯅ ꯅꯥꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯅꯕ ꯇꯧꯕ ꯃꯇꯝꯗ ꯑꯁꯪꯕꯤꯅ ꯃꯥꯏꯕꯤ ꯆꯤꯒꯣꯡꯂꯩ ꯑꯣꯏꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯌꯥꯏ, ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯆꯥꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯂꯥꯏꯍꯧ ꯈꯔ ꯇꯧꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯄꯤꯊꯛꯎ꯫ ꯏꯅꯦ, ꯑꯩꯒꯤ ꯄꯥꯕꯨꯡꯆꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯤꯕꯁꯦ ꯃꯁꯤꯕꯨ ꯐꯒꯠꯂꯛꯈꯤꯗ꯭ꯔꯥ? ꯐꯔꯛꯀꯅꯤ ꯐꯔꯛꯀꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯃꯁꯤꯗ ꯄꯤꯖꯧ꯫ ꯑꯁꯪꯕꯤ ꯑꯃꯗꯤ ꯃꯥꯏꯕꯤ ꯆꯤꯒꯣꯡꯂꯩꯅ ꯁꯤꯟꯅꯗꯨꯅ
ꯃꯥꯏꯕ ꯀꯅꯥꯗ ꯌꯦꯡꯍꯜꯂꯝꯗꯦ꯫ ꯃꯁꯤꯅ ꯁꯥꯃꯨꯒꯤ ꯃꯁꯥ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯄꯥꯕꯨꯡꯆꯥꯒꯤ ꯃꯁꯥ ꯑꯁꯤꯅ ꯐꯒꯠꯂꯛꯇꯕ ꯑꯁꯤꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯅꯣꯡꯌꯥꯏ, ꯏꯆꯥꯒ ꯄꯥꯕꯨꯡꯆꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯄꯥꯕꯨꯡꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯥꯕꯨꯡꯆꯥꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯑꯩꯅ ꯅꯟꯗꯣꯝꯆꯥ ꯈꯪꯍꯟꯗꯅ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯂꯧꯐꯝ ꯑꯃ ꯂꯩꯗꯨꯅ ꯊꯝꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡ ꯄꯥꯡꯕꯗ ꯑꯁꯨꯝ ꯆꯠꯂꯨ꯫ ꯅꯣꯏꯒꯤ ꯗꯥ ꯐꯩꯖꯥꯎꯒ ꯂꯧ ꯊꯪꯅꯔꯒ ꯂꯩꯕꯅꯤ꯫ ꯑꯩꯅ ꯐꯩꯖꯥꯎꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯂꯕꯅꯤ." ꯃꯁꯤ ꯍꯥꯏꯕꯒ ꯁꯥꯃꯨ ꯑꯗꯨ ꯃꯁꯥ ꯀꯟꯅ ꯅꯥꯕ ꯆꯤꯛꯄ ꯍꯧꯔꯛꯇꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯌꯥꯏꯅ ꯃꯥꯏꯕ ꯀꯧꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯃꯥꯏꯕ ꯅꯣꯡꯊꯣꯟ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯁꯥꯃꯨꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯃꯨ ꯑꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ꯫ ꯅꯣꯡꯌꯥꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ "ꯅꯣꯡꯌꯥꯏ, ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡ ꯑꯁꯦ ꯆꯨꯝꯅꯒꯤ ꯅꯥꯕ ꯂꯥꯏꯑꯣꯡ ꯅꯠꯇꯦ꯫ ꯃꯁꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯦ ꯃꯥꯏꯕꯤ ꯆꯤꯒꯣꯡ ꯂꯩꯅ ꯁꯦꯝꯕ ꯍꯤꯗꯥꯛꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯥꯃꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯥꯃꯨꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯪꯕꯤꯅ ꯃꯥꯒ ꯈꯪꯅꯕ ꯑꯃꯨꯖꯥꯎꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎ ꯃꯇꯨ ꯃꯆꯥ ꯂꯩꯕꯇ ꯅꯠꯇꯅ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯄ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯁꯪꯕꯤꯅ ꯅꯣꯡꯌꯥꯏꯗ ꯍꯥꯏꯔꯝꯃꯤ, "ꯅꯣꯡꯌꯥꯏ, ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯉꯁꯤꯗꯒꯤ ꯑꯩꯒ ꯅꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯕꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅ ꯄꯥꯕꯨꯡꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯌꯥ ꯐꯖꯗꯦ꯫ ꯃꯤꯅꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯍꯦ, ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯐꯝ ꯊꯣꯛꯇꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯅꯤꯡꯂꯕꯁꯨ ꯄꯥꯟꯈꯤꯕꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯗꯨꯗꯤ ꯅꯠꯇꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯄꯥꯕꯨꯡꯆꯥꯕꯨ ꯍꯥꯠꯄꯤꯔꯤꯕꯅꯣ?" "ꯍꯩꯃꯥ, ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯆꯥꯕꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯥꯅ ꯁꯤꯖꯈꯤꯕꯅꯤ꯫ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." "ꯏꯟꯗꯣꯝꯆꯥ, ꯅꯪ ꯅꯣꯡꯃꯗꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯅꯪꯒꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈꯤꯅꯤ." ꯅꯣꯡꯌꯥꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯖꯔꯝꯂꯒ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯗꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯂꯒ ꯂꯧꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯃꯅꯥꯛꯇ ꯐꯩꯖꯥꯎꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯣꯡꯌꯥꯏ, ꯏꯄꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯪꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯆꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯂꯕꯅꯤ꯫ ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯅꯤꯡꯇꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯂꯟꯊꯨꯝ ꯇꯥꯟꯕ ꯍꯧꯖꯔꯣ꯫ ꯂꯧꯐꯝ ꯑꯁꯤꯗ ꯐꯧ ꯊꯥꯗꯨꯅ ꯅꯔꯜ ꯂꯦꯞꯆꯕ ꯍꯧꯔꯣ꯫ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯁꯨ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯆꯥꯅ ꯂꯩꯗꯨꯅ ꯊꯝꯕꯤꯔꯝꯃꯤ, ꯃꯗꯨꯁꯨ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ." ꯐꯩꯖꯥꯎꯅ ꯌꯨꯝ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯅꯣꯡꯌꯥꯏꯕꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯦꯞꯆꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯄꯥꯕꯨꯡꯆꯥꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯌꯨꯝ ꯂꯧꯐꯝ ꯑꯁꯤ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯞꯆꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏ ꯃꯔꯜ ꯃꯊꯨꯝ ꯄꯩꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯀꯌꯥꯁꯨ ꯈꯪꯅꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ पानबगी वखल फाउरक्तुना मयुम पालगे हाइना खंजरमी। खुल अदुदगी मसक मतौ फजरबी नुमितलैगा खंगनदुना लुहोंगदुना मयुम मकै पानबगी लमदा खोंगदामिनारमी। नोंग्याय लौदा नुमित खुदिंगी चत्तुना फौ यिंगसिलमी अदुगा लौ अदुगी नाकंदा इंखोल अमा लैदुना मना मसिंग कया थाजिंदुना सेल तालमी। नोंगमा नुमितलैदो मपुरोइबने युमदा हलक मंद्रबा अदुदा माना चाक इंसांग अदो लादा योमदुना थिलकलमी। नोंग्यायना मागी नुपी लाकपदो उबदा हाइरमी। हाय नुमितलै नंग वाननबा करिगी चाकतु थिनबा लाक्लिबनो? तामो लांगमंदबदुदा चाक लाममनीना थिलकपनी। होय अइसु लामबुदि लामलबनी अदुबु मतेक्सिमता तौबा लोइरमगे तौबनी। नंगसु चाक चारमखिरोय चाननबा तौरसि। होय तामो। नुमितलै नंग हयेंखैदि अइ लाक्त्रिबा फावबा चाक चादुना ngaibado तौगनु। नंगी दबुक थाननबा चाक फजना चाव अदुगने अइगिनि हाइना हयेंदगी चाक थिलकनु। अइ युमदा लागा अदुम चागे। नोंग्याय अमदि नुमितलैदो अदुकी मतिक यामना नुंसिनजरमी। नोंग्यायना मागी नुपीबु यामना लुना चाना तौबी। असुम तौना मखोय अनी यामना नुंसिनना लैमिनरमी। हौजिक्ति नोंगमा नोंगमा हौखिबना नोंग्याय अमदि नुमितलैगी मचानुपा अमगा नुपी अमगा लैरमी। मचानुपा याइचेनबा पुंकक चावरगले अदुगा मचानुपी लिंथोयसु मबुंगी मतुंग इंदुना सानरमी। नोंग्याय अमदि नुमितलै मचा अनिगी नुंसिरबा मतौ अदु येंगदुना यामना नुंगाइना हिंजरमी।
ꯅꯨꯃꯤꯠ ꯂꯩꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ ꯂꯧꯗꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯃꯥꯕꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯇꯥꯃꯣ, ꯏꯆꯥ ꯑꯅꯤꯅ ꯃꯄꯥ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯑꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯄꯥꯒꯤ ꯌꯥꯏꯆꯦꯟꯕ, ꯂꯤꯟꯊꯣꯏ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯏꯄꯥ ꯉꯥꯏꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏ ꯍꯌꯦꯡꯗꯒꯤ ꯏꯄꯥ ꯉꯥꯏꯔꯝꯒꯅꯨꯀꯣ꯫ ꯕꯕꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅꯅꯦ ꯕꯕꯥ ꯉꯥꯏꯔꯝꯕꯅꯤ꯫ ꯕꯕꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯜꯂꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯉꯟꯅ ꯍꯜꯂꯛꯀꯦ꯫ ꯅꯨꯃꯤꯠꯂꯩ, ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛ ꯍꯥꯟꯅ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯃꯅꯤꯡ ꯇꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯀꯦꯖꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠꯂꯩ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯂꯩ, ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯕꯤ ꯑꯃꯨꯛꯇ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ꯫ ꯇꯥꯃꯣ, ꯀꯧꯕꯤꯔꯨꯔꯅꯨ, ꯃꯔꯥꯏꯅ ꯐꯖꯈ꯭ꯔꯅꯤ꯫ ꯍꯩ, ꯅꯪꯒꯤ ꯑꯗꯨꯅ ꯌꯥꯔꯣꯏ꯫ ꯑꯅꯥꯕ ꯍꯥꯏꯕꯁꯦ ꯉꯟꯅ ꯌꯦꯡꯍꯧꯕꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪ ꯅꯥꯕ ꯌꯥꯗꯦ, ꯑꯩ ꯀꯧꯔꯨꯈꯤꯒꯦꯀꯣ꯫ ꯇꯥꯃꯣ, ꯃꯁꯤꯒꯤ ꯑꯅꯥꯕꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯂꯕꯅꯤ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ꯫ ꯍꯩ, ꯃꯗꯨ ꯌꯥꯗꯦ, ꯑꯝꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯣꯡꯌꯥꯏꯕꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯌꯥꯏ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯤ꯫ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯦ ꯃꯤꯉꯣꯟꯗꯗꯤ ꯂꯧꯍꯟꯕ ꯅꯠꯇꯦ, ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯄꯤꯛꯂꯤꯉꯩꯗ ꯌꯦꯡꯍꯜꯂꯝꯕꯅꯗꯤ ꯐꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯣꯡꯌꯥꯏ, ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨ, ꯃꯄꯨꯒꯤ ꯅꯣꯡꯗꯝꯅꯤ꯫ ꯅꯣꯡꯌꯥꯏ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ, ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩ ꯌꯥꯎꯗꯅ ꯀꯔꯝꯅ ꯃꯆꯥ ꯑꯅꯤꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯋꯥꯗꯕ ꯁꯥꯗꯨꯅ ꯊꯕꯛ ꯐꯥꯎꯕ ꯆꯠꯇꯅ ꯅꯨꯃꯤꯠꯂꯩꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯇꯥꯃꯣ, ꯑꯩꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯇꯥꯃꯣꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯃ ꯊꯤꯕꯤꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ꯫ ꯃꯁꯤꯃꯇ ꯅꯅꯥꯏ ꯅꯨꯄꯤꯅ ꯅꯤꯖꯔꯤ꯫ ꯅꯨꯃꯤꯠꯂꯩ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯝꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯍꯔꯥꯎꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯂꯩ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯅ ꯃꯃꯥ ꯂꯩꯇꯕꯗ ꯎꯪꯗꯨꯅ ꯀꯞꯂꯒ ꯃꯄꯥꯗ ꯃꯃꯥ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ, ꯏꯄꯥꯅ ꯏꯆꯥ ꯑꯅꯤꯒꯤ ꯏꯃꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯏꯄꯥꯒ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤꯀꯣ꯫ ꯕꯕꯥ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯨꯔꯛꯀꯗ꯭ꯔꯥ? ꯄꯨꯔꯛꯀꯅꯤ ꯄꯨꯔꯛꯀꯅꯤ, ꯕꯕꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯆꯥꯁꯤꯡꯗ ꯃꯃꯥ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯍꯣꯠꯅꯕꯗ ꯂꯧ ꯏꯪꯈꯣꯜ ꯑꯃꯠꯇ ꯆꯠꯄꯁꯨ ꯉꯝꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯇꯥꯎꯁꯤꯡꯅ ꯁꯤꯟꯕꯤꯗꯨꯅ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯊꯥꯔꯤꯛꯊꯥꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ, ꯂꯤꯟꯊꯣꯏ, ꯌꯦꯡꯉꯨ, ꯏꯄꯥꯅ ꯄꯨꯔꯛꯂꯤꯕꯁꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯑꯣꯏꯔꯗꯕꯅꯤ꯫ ꯃꯆꯥ ꯑꯅꯤꯅ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥꯕꯨ ꯀꯣꯟꯖꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ꯫ ꯅꯪꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯗꯨꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯇꯥꯃꯣ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ, ꯑꯩꯅ ꯏꯆꯥ ꯑꯅꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯔꯤꯛꯊꯥꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯇꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯣꯏꯅꯕꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯊꯕꯛꯇꯤ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯅꯣꯡꯌꯥꯏ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ, ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯣ ꯆꯠꯇꯕꯁꯨ ꯀꯨꯏꯔꯛꯂꯦ, ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯅꯤ꯫ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ꯫
ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯆꯠꯄꯤꯔꯨꯔꯣ ꯏꯆꯥ ꯑꯅꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ ꯃꯃꯥ ꯑꯩꯅ ꯁꯦꯟꯅꯒꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯡꯌꯥꯏ ꯂꯧ ꯏꯪꯈꯣꯜꯗ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯍꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯆꯠꯂꯨꯗꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯁꯨꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯅꯣꯡꯌꯥꯏ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯋꯥꯕꯗꯨ ꯀꯣꯛꯆꯔꯝꯃꯤ ꯃꯆꯥ ꯑꯅꯤꯁꯨ ꯊꯥꯔꯤꯛ ꯊꯥꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯅꯣꯡꯌꯥꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯐꯤ ꯀꯌా ꯑꯃ ꯁꯨꯍꯟꯕꯤꯔꯝꯃꯤ ꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯃꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯃꯛ ꯁꯨꯒꯗꯕꯅꯤ ꯑꯗꯨꯒ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯦ ꯐꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯋꯥꯏ ꯐꯖꯅ ꯇꯩꯊꯣꯛꯇꯨꯅ ꯊꯅꯝꯒꯗꯕꯅꯤ ꯈꯪꯉꯦꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯩ ꯑꯁꯤꯅ ꯐꯨꯒꯗꯕꯅꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯇꯧꯔꯝꯃꯤ ꯌꯥꯝꯈ꯭ꯔꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯐꯦꯡꯖꯔꯝꯃꯤ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯁꯨꯖꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯇꯧꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ ꯆꯥꯛ ꯂꯥꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯊꯥꯔꯤꯛ ꯊꯥꯅ ꯑꯔꯦꯝꯕꯗ ꯍꯨꯏꯗ ꯃꯌꯥꯝ ꯑꯃ ꯊꯥꯛꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯗꯗꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯏꯆꯟ ꯆꯥꯛꯇꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯂꯥꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤꯗꯣ ꯑꯗꯨ ꯃꯨꯜꯍꯧꯔꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯨ ꯍꯦꯛꯇꯨꯅ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯗꯗꯥ ꯑꯋꯥꯊꯕꯤꯁꯤꯗꯤ ꯄꯨꯛ ꯊꯟꯗꯦ ꯏꯆꯟ ꯁꯦ ꯃꯁꯤꯁꯨ ꯅꯪ ꯆꯥꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯕꯥ ꯂꯥꯛꯑꯒ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯆꯥꯔꯁꯤ ꯗꯗꯥ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯏꯆꯟ ꯗꯗꯥꯗꯤ ꯆꯥꯛ ꯂꯥꯝꯗꯦ ꯅꯪ ꯆꯥꯔꯣ ꯌꯥꯏꯆꯦꯟꯕ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯈꯪꯖꯔꯝꯃꯤ ꯄꯤꯛꯂꯤꯕꯤ ꯃꯆꯟꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯆꯥꯛ ꯂꯥꯝꯕꯗꯨ ꯂꯥꯝꯗꯕ ꯁꯥꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯃꯥꯟꯅꯕꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯄꯨꯟꯗꯨꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯣꯔꯥ ꯊꯥꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯃꯃꯥꯅ ꯊꯤꯅ ꯐꯨꯕꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯒ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤꯗꯨꯗꯤ ꯀꯅꯥꯅ ꯍꯦꯛꯈ꯭ꯔꯕ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯌꯥꯏꯆꯦꯟꯕ ꯂꯤꯟꯊꯣꯏ ꯅꯈꯣꯏꯅꯦ ꯑꯝꯇ ꯊꯣꯛꯂꯛꯎ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯁꯤꯗ ꯄꯥꯟꯕ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯆꯥꯅꯤꯡꯅ ꯆꯥꯗꯕ ꯃꯈꯩ ꯃꯨꯟꯕ ꯉꯥꯏꯔꯛꯑꯒ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯊꯣꯛꯈ꯭ꯔꯤꯕ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯆꯩꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯏꯃꯥ ꯏꯆꯟꯕꯨ ꯐꯨꯕꯤꯒꯅꯨ ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯐꯨꯕꯤꯌꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯈꯪꯗꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯩꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯡꯐꯨꯗ ꯐꯨꯔꯝꯃꯤ ꯌꯥꯏꯆꯦꯟꯕ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯃꯃꯥꯅ ꯐꯨꯔꯤꯕ ꯆꯩ ꯑꯗꯨꯕు ꯃꯆꯜꯗ ꯄꯥꯜꯍꯟꯗꯅ ꯃꯉꯣꯟꯗ ꯄꯥꯟꯅꯕ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯝꯃꯤ ꯌꯥꯏꯆꯦꯟꯕ ꯃꯁꯥ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯏꯃꯥ ꯅꯪ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯀꯔꯤꯒꯤ ꯏꯆꯟ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯊꯥꯅ ꯅꯣꯡꯌꯥꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯐꯨꯕꯤ ꯆꯩꯕꯤꯕ ꯀꯌా ꯇꯧꯔꯝꯃꯤ ꯅꯣꯡꯌꯥꯏꯁꯨ ꯃꯌꯨꯝꯗ ꯂꯩꯇꯕꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯍꯟꯗꯛ ꯃꯔꯛ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯥꯒꯤ ꯂꯧꯗ ꯄꯨꯊꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯂꯧꯗ ꯄꯨꯊꯈ꯭ꯔꯒꯦ ꯅꯪ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯥꯛ ꯌꯣꯝꯃꯨ ꯍꯣꯏ ꯅꯣꯡꯌꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯧꯕꯨꯛꯇ ꯄꯨꯕꯤꯔꯝꯃꯤ ꯌꯥꯏꯆꯦꯟꯕ ꯂꯤꯟꯊꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯁꯤꯡꯒ ꯃꯈꯣꯏꯒꯤ ꯁꯪ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯃꯆꯥ ꯑꯅꯤꯅ ꯅꯍꯥꯃꯈꯩ ꯆꯥꯛ ꯆꯥꯗꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯥꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯌꯥꯏꯆꯦꯟꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯃꯥꯅ ꯅꯍꯥꯃꯈꯩ ꯆꯥꯛ ꯐꯖꯅ ꯄꯤꯖꯗꯕ꯭ꯔꯥ ꯕꯕꯥ ꯏꯃꯥꯅ ꯗꯗꯥꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯄꯤꯖꯗꯦ ꯍꯨꯏꯒꯤ ꯑꯔꯦꯝꯕ ꯈꯔꯗ ꯑꯣꯏꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤ ꯕꯕꯥ ꯏꯆꯟꯅ ꯈꯪꯗꯗꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯥꯛ ꯐꯖꯅ ꯄꯤꯖꯩ ꯌꯥꯏꯆꯦꯟꯕ ꯅꯪ ꯏꯄꯥꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯆꯟꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯕꯕꯥ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ ꯏꯆꯟꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ
ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯊꯥꯔꯤꯛꯊꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯗꯨ ꯂꯤꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯒꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯁꯥ ꯃꯎ ꯐꯅ ꯃꯀꯥ ꯂꯥꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯌꯥꯏ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯆꯠꯇꯕ ꯌꯥꯗꯕꯗꯒꯤ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯔ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯝꯃꯨ꯫ ꯏꯆꯥ ꯑꯅꯤꯗꯣ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯂꯩꯍꯟꯗꯅ ꯂꯧꯕꯨꯛꯀꯤ ꯁꯪ ꯑꯗꯨꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯂꯩꯍꯧꯔꯣ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯗꯒ ꯍꯜꯂꯛꯄ ꯑꯝꯇ ꯌꯥꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯆꯒꯦ꯫ ꯑꯩꯈꯣꯏꯗꯤ ꯕꯕꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯖꯩ꯫ ꯀꯔꯤꯒꯤ ꯀꯤꯕ? ꯂꯥꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯑꯕ ꯅꯈꯣꯏ ꯑꯅꯤ ꯐꯨꯒꯗꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗ ꯀꯤꯍꯟꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯁꯪꯗ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯁꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯊꯣꯡ ꯀꯟꯅ ꯂꯣꯟꯁꯤꯟꯗꯨꯅ ꯌꯥꯏꯆꯦꯟꯕꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯄꯨꯔꯛꯂꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯖꯔꯝꯃꯤ꯫ ꯗꯗꯥ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯥꯛ ꯄꯨꯔꯛꯀꯗ꯭ꯔꯥ? ꯏꯆꯟ, ꯕꯕꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥ ꯉꯥꯏꯕ ꯑꯣꯏꯅ ꯕꯕꯥꯅ ꯊꯥꯔꯤꯕ ꯆꯨꯖꯥꯛ ꯑꯁꯦ ꯍꯦꯛꯇꯨꯅ ꯆꯥꯔꯨꯁꯤ꯫ ꯌꯥꯏꯆꯦꯟꯕꯅ ꯆꯨꯖꯥꯛ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯧꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯗꯗꯥ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯕꯕꯥꯅ ꯆꯥꯛ ꯄꯨꯔꯛꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯆꯥꯁꯤꯀꯣ? ꯍꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯕꯕꯥꯅ ꯊꯥꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯁꯦ ꯁꯦꯟꯅꯕꯤꯗꯣꯏꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯁꯤ ꯆꯥꯗꯨꯅ ꯂꯩꯔꯗꯕꯅꯤ꯫ ꯃꯄꯥꯅ ꯊꯥꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯨꯖꯥꯛ ꯃꯥꯏꯔꯦꯜ ꯀꯌా ꯆꯥꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥꯅ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯄꯨꯁꯤꯟꯗꯨꯅ ꯁꯥ ꯊꯣꯡꯗꯨꯅ ꯆꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ, ꯅꯪꯒꯤ ꯅꯨꯄꯥ ꯂꯥꯛꯑꯒ ꯅꯪꯕꯨ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯧꯁꯪꯗ ꯊꯝꯂꯤꯗꯨꯕꯨ ꯋꯥ ꯊꯣꯛꯅꯔꯣꯏꯗ꯭ꯔꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ꯫ ꯃꯥꯅ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯂꯧꯔꯨꯔꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯅꯣꯡꯌꯥꯏꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯧꯔꯒ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯆꯜꯅꯨꯄꯤꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯄꯥꯅ ꯊꯥꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯀꯌా ꯑꯗꯨ ꯃꯥꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯌꯥꯏꯒꯤ ꯃꯃꯪꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯃꯤꯠ ꯂꯩꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ? ꯅꯨꯃꯤꯠꯂꯩ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯏꯆꯥ ꯑꯅꯤꯅ ꯃꯄꯥ ꯍꯥꯏꯕꯨ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯅꯣꯡꯌꯥꯏ ꯃꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨ ꯋꯥꯠꯂꯤꯉꯩꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯕꯅ ꯐꯒꯅꯤ꯫ ꯃꯍꯥꯛꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯔꯝꯃꯦꯗꯅ꯫ ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯌꯥꯏꯆꯦꯟꯕ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯃꯄꯥꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯇꯨꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ, ꯅꯪꯗꯤ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯀꯩꯗꯧꯔꯦ? ꯅꯁꯥꯗꯨ ꯌꯥꯝꯅ ꯅꯌꯦꯡ ꯇꯥꯔꯝꯂꯤꯕꯗꯨꯕꯣ? ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ꯭ꯔꯣ? ꯕꯕꯥ, ꯑꯩꯈꯣꯏ ꯗꯗꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯪꯁꯤꯗꯅꯦ ꯏꯃꯥꯅ ꯊꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ ꯗꯗꯥꯒ ꯑꯩꯈꯣই ꯑꯅꯤ ꯐꯨꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦ꯫ ꯏꯄꯥꯒꯤ ꯂꯤꯟꯊꯣꯏ, ꯅꯃꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯥꯅꯅꯕ ꯀꯔꯤꯃꯠꯇ ꯊꯤꯜꯂꯛꯇꯕ꯭ꯔꯥ? ꯕꯕꯥ, ꯗꯗꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯆꯨꯖꯥꯛꯀ ꯃꯥꯏꯔꯦꯟꯒ ꯆꯥꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯣ ꯕꯕꯥ, ꯑꯩꯈꯣꯏ ꯗꯗꯥꯒ ꯑꯩꯒꯒꯤ ꯆꯥꯛ ꯄꯨꯔꯛꯄ꯭ꯔꯥ? ꯅꯣꯡꯌꯥꯏ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯈꯥꯡꯂꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯏꯄꯥ, ꯏꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯅꯃꯥꯅ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯂꯤꯕ ꯑꯗꯨꯗꯤ ꯏꯆꯥ ꯑꯅꯤꯅ ꯋꯥꯅ ꯂꯦꯟꯕ ꯑꯁꯤꯒꯤꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯔꯤꯕ ꯅꯪ ꯈꯪꯒꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ, ꯅꯪꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯊꯃꯣꯏ ꯄꯤꯛꯄꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ, ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯑꯣꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?
ꯅꯪꯅ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯀꯔꯤꯒꯤ ꯌꯥꯔꯛꯂꯤꯕꯅꯣ? ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯊꯝꯃꯣ, ꯃꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯅꯪꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ ꯆꯠ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯁꯦꯟꯅꯕꯤꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯄꯥ ꯑꯩ ꯂꯩꯔꯤ꯫ ꯏꯆꯥ ꯑꯅꯤꯕꯨ ꯃꯄꯥ ꯑꯩꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯅꯣꯡꯌꯥꯏꯅ ꯊꯥꯔꯤꯛꯊꯥ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡ ꯑꯅꯤꯗ ꯑꯣꯠꯄꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯄꯥꯒꯤ ꯌꯥꯏꯆꯦꯟꯕ, ꯂꯤꯟꯊꯣꯏ, ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ꯫ ꯏꯄꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯕꯕꯥ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯖꯩꯌꯦ꯫ ꯏꯄꯥ ꯂꯩꯔꯤꯁꯤꯗꯤ, ꯀꯔꯤꯁꯨ ꯀꯤꯒꯅꯨ꯫ ꯕꯕꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯄꯤ ꯅꯔꯣꯜ ꯐꯖꯕꯁꯨ ꯂꯩꯔꯛꯀꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯅꯅꯕ ꯊꯤꯔꯝꯗꯦ꯫ ꯃꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯨꯅ, ꯃꯅꯤꯡ ꯇꯝꯍꯟꯗꯨꯅ, ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫